Image Palgameng Tabidi Paipuna Mapuri Nauremna Taramna Okchari Duinana Kurumjari, Masigi, Maruibu Pauda. Know Your Sanctuaries and Wetlands Media Campaign Ngasi Chief Minister and Virena Lamthakre. Intensified Pulse Polio Immunization Program Pangthokre. Nat Sankritan Lai Harabana Chingbagi Numitara Mangani Workshop Pangthong Nabi Damakta Mihut Khongsan Kre. Luinena Numitara Mangani Satharakiba Grassroots Football Development Program Ngasi Loisin Kre. Mapungoiba Paumu Pizari. Tha Machumna Sathagadaba Know Your Sanctuaries and Wetlands Haiba Media Campaign Amangasi Manipur Press Club Tage Chief Minister and Birena Lamthakre. Campaign Asi All Manipur Working Journalists Union Amjuna Department of Forests Amade Directorate of Environment and Climate Change ki sponsorship Makhada Sinbane. Masigi lamthakiba campaign atuda nupi journalist Mari Yauna journalist Kungani Thoi amadi Manipur Mountaineering and Trekking Association gi member ani yauri. Makoina ahanbada Tamenglong District Laiba Jeliat Wildlife Sanctuary Juri Makruda Numit Marini gi leiduna yangsingane. Mafam atuda leidiba Jeliat Lake da February tang anida pangthokadaba World Wetland Day palan taugane. Masigi lamthabagi thauramatuda Forest Environment and Climate Change Minister Awangbo Nyumai, Manipur State Pollution Control Board ki Chairman L. Radha Kishore, Amju ki President Bijoy Kakching Tabam, Editors Guild Manipur ki President Khogendro Komdram, Forest Department Amade, Environment and Climate Change Department ki Official Singh, Lamdamasigi Senior Journalist Singh So Sarukyaki, Tharongi Manung Channa, Manipur State Pollution Control Board ki Chairman L. Radha Kishore na Media Campaign Asida Saru Yarib Singh da Yentokna Bagidamakta Track Suit Tupi Face Masks Amadi Hand Sanitizer Singh Amjugi President da Kusinaki. Polam Singh Asi Manipur Pollution Control Board na Swasta Action Plan Scheme 2020-21 ni Makada Pibane. February Thada Campaign Asida Saru Yarib Singh na State Sigi Tuan ba District Singh da Lairiba Ithai Pat, Loktak Pat, Kaibul, Lamjau, National Park, Tinungai Bird Sanctuary, Lokchau Wildlife Sanctuary, Lausi Pat, Khoidum Pat, Kharung Pat, Eco Pat, Khayang Pat, Siroi National Park, Yaral Pat, Sinachingba Yauna, Lamdamasita Laiba Pat Amadi, Wildlife Sanctuary Singh da Satuna Yang Singane. Thoramadu da Wangang Laduna, Chief Minister and Birena Forest Department ki employees singna table the Famduna Forest Kanbagi Mahuta, Mafam da Satuna Wetland Amadi Reserve Forest Kanba Matautai Haike. Mahana Makata Kibida Manipur gi Ching Tamgi Miamna Mahusagi Saktam Matam Chana Kalaudravadi Matam Karagi Manunga Manipur Uful Werakpa Yai Manipur gi Settlement Amadi Revenue Department na Pata Pungpi da Pisilambana Ngasi Manipur gi Wetland Amadi Reserve Forest Mangsel Lakpagi Fibamase Lakpane Haike. Manipur da hokiba pungkun marida general population dagi miyoi taraga taruk nauna COVID-19 positive oiba thengnare pungfam asigi manungda mi sikhibagi pau leite miyoi nipal na naba fabadagi discharge tawkhiduna state asigi apunba COVID-19 confirm case masing lising kunmapal sumna humfuga nipal yaure sikhiba migi masingna chahum humudra mathoine recover tawkrabana lising kunga nipal chamanga yankhai humdoi aduga active case tana miyoi chamaga nifuga mari leiduna state asigi recovery rate chada maudra Nepal Dasmik Anianida Lady Kaksing Assembly Constituency ki MLA Mayang Lambam Ramesona Mahana MLA Wedakpadagi Hanba Fangba Tolomna Laikiba Solar Lamp Sing Miam Gidamakta Yentolagani Haina All Sora Development Committee Sorana Sinduna Kaksing Assembly Constituency ki MLA Mayang Lambam Ramesor Bo Harau Taramna Opagaluina Sora Kungi Chakot Taurangi Matangda Kana Nainabagi Tauramda MLA Ramesor na Fongdokre MLA Ramesor na Makata Raduna Hai Mahana MLA Wedakpadagi Yan Hanba Toloki Senpamadu Miam da Loina Katoka Haibadu Loina Katok to Nakasing Assembly Constituency ki Manungda Maining Tina
ngandana lairamba mafum sing khangatuna mai thana ba thorang paikhatpa oina manireda order tawkiba solar lamp nifuga manga thunglare Kaching assembly constituency ki manungda lairiba booth committee singa tanaduna miyamda kanaba pibagi thabak su athuba matamda hauragani swaragi miyamda afaba thangnaba ising pinananaba jal jivan mission JJM gi makhada water supply scheme ani sanaba thorang laire ani phongdokhe Yaralpa Tinsweet Road Imphal da Sengwa Sagatliba Chingkhai Ching Water Treatment Plant ngase Water Resources Minister Letpau Hawkipna Yengsinkre Water Treatment Plant asigi ising Thawal Multipurpose Project tagi supply tawgadabani amadi masigi damakta pipe tingthokpagi thabaksu changsilliba sing asu yengsilakadori PICT makhada paikhaliba plant asigi sengwa sagatpagi thabak ningthijana sathari yengsin khongchatatuda Minister Letpau Hawkipna haikibada Thawal Multipurpose Project tagi ising supply tawraklaga plant asida treatment tawraga Imphal Valley gi mafam kayada ising piga tawribane thabak asigi technical gi saruk sing paikhanabagi damakta Manipur mapaldagi expert sing kaukre haiki yengsin khongchatatuda WRD gi engineer in charge G Robindra Sharma amadi atai engineer sing so loinake Advisor to CM Dr. S. Ranjana Haikre Angang Singda Polio Pithakpa si Tangai Fadaba Thaudangni Khanduna Mama Mapa Oibasingna Angang Singda Matam Chana Polio Pithakpio Wafam Singa se National Health Mission Manipur Amasung Directorate of Health and Family Welfare Manipur na Sinduna Intensified Pulse Polio Immunization 2021 Haudokpagi Thauramda Mahangna Phongdokhibane Mana makha taraduna numit humi chathagadaba immunization sida polio booth lising ahum chatrukta angang lakh ahum dasmek ama soinoda polio pithangnaba pandam thamli India da polio muthatkre harabaso aikoi chekshin daba yade laina ama muthatpa haibasi miyamga punna chaminaba tai polio muthatpa ngamkhibagumna COVID-19 pandemic asiso aikoi punna ngakthok minananaba mathau tai haike Kabui Union Manipur ki President Dr. Hera Kabui na haikre thasigi kunga tarukta pangthokiba state level gangai ase Chief Minister ki cabinet na tinkau Ragwang Chakri lining chaliba kanglok ke celebration committee da singakhiba thengnare gangai politicalize tawbigano integrity thugaibada yabang amloi cabinet ki warep handokpio wafam singa se ayuk press club ta paumi singa unabada Hera na phongdokhibane Mahana makha taraduna manglam chetagi chingda khundra dingengidagi tampak kumlaklaba fawbada kabui oiduna leiraklaba ariba nat amade lining sagon aduna leijaragliba aikhoigi kumhaibo ngarang nahanta Jaliarong Religion Council gi religion ni haina warep lahon khibasi gangai gi Sol Authority oifam thokpra kabui chanabida Thobuna lepkatabada nat ki thoram kanagumbana hek lepagi hak leite kabui marakta machet machet tanaba sinba yaurabaso madu taroidabane masina maram oiraga mairikpidagi maijraubi oidanaba honagadabane phongdokhi District Health Society Kaching na sinduna National Immunization Day gi palan thoram gi Intensified Pulse Polio Immunization IPPI launch tawkhre Urban Primary Health Center Kaching da pangthokiba thauramadu da Kaching Municipal Council gi Ward number 2 gi Councillor M Uma Devina Chief Guest CMO District Mission Director District Health Society Kaching Dr. T Manihana President aduga DLO District Immunization Officer in Charge Kaching District Dr. Y Nando amadi Medical Officer in Charge UPHC Kaching Dr. P Robin anina Guest of Honor sing oina daista phamki thorongi manung channa ngang singda polio drops pithakhe National Immunization Day ki thoram Department of Health and Family Welfare ki meeting makhada District Health Society Technopal na susinduna ngasi Primary Health Center More Block ki oina haudokre ngasi haudokpadu da SDC More Brijendra Chief Medical Officer Technopal Dr. KH Gojen Primary Health Center More ki MO in charge Dr. KH Santi Kumar 43 Assam Rifles ki Dr. Captain Abhishek Singh na maruoiba myoy sing oike immunization na sigi sarwama oina More Block ki oina ngang masing lising ahum sumna yangkhaida polio hidak pithakpagi pandam thamle polio hidak pithakpa si asa workers sing na magi leikai amadi khun sing da su chatuna su pithakani hairi Leibag asida January gi tang tara Nepal dagi hauraga mathang tha February gi tang tara taret fawbada palan tawriba National Road Safety Month 2021 gi sarwama oina
Kakching Motors, Royal Enfield Showroom and Services Kakching Somalaikai na sinduna Friendly Ride Cum Road Safety Awareness Ride among asidagi thauba haukre. Ride asi showroom asidagi hauraga Kasom Kulen faubada chatkadabani masida apunba motorcycle chamaromna saruk yari. Ngasi Sekmai Kendra Manung Chana Leiba Kautruk Village Amadi Kendra Sigi Manung Chanba Tungan Ba Khul Singda Semga Sagaliba Thabak Thorom Singh Kendra Sigi MLA Heights Dingu Singna Chatuna Yangshin Kre Politics Taubada Pukchel Sengba Aigi Migi Naidaba Punamako Chapmanana Yengba Ngamba Thona Amakak Darkar Oi Hai Nangase Kautruk Village Da Kunja Singha Unaba Mada Kendra Sigi MLA Manipur Building and Other Construction Workers Welfare Board ki Chairperson Heights Dingu Singna Makhatana Hai Kibada Ngasi Kautruk Village Kunja Singha Unaduna Darkar Leba Sing Semgat Sagatna Bakhana Naina ke Kautruk Youth Club ki Building Amasana Bahona Bada Pangba yaba mateng pangani so haike loinana atuba matamda crematorium ama sargani haina so lauthoke Jiribam Silchor amasung Kasarda Manipur gi Nat Sangritan Lai Haraubana Chingbagi Matangda Numit 15 gi oiba workshop pangthoktuna miyamda mamutana khanghanabagi pandamda ngase Jawaharlal Nehru Manipur Dance Academy Imphal JNMDA gi mihut kangbu ama ngase khongsan khre Khongsan Baduda JNMDA gi Director in Charge Pukrambam Bilas Singana Haike JNMDA na sinduna chaliba khongsara se tongan ba mafam ahum haibade Jiribam Kasar amasung Silchar dane Matam kayagi mamangdagi Kakching Municipal Council gi makhada leiba Ward Development Committee WDC gi staff skill amadi unskilled labor singna ward ki amadi council gi thabak thoram kayada achoba thodang lauduna lakle North ki oina su lunan ba changdamna ba Swars Survection 2018 gi Kakching namakok thongduna mana kaya su phangkre Kakching bu lunana thamna ba hona bada choba thodang laukhiba WDC gi staff sing ngasidi awaba kaya mayonare makhoi gi khusuman matam chana mari leinaba department singna pithok pidana ngasidi staff sing asina makhoi gi imung manung pubada awaba kaya mayonare ngasidi staff sing asina makhoi gi khusumal sing athuba matamda mari leinaba department na pithok pinaba khongjang kaya changsilakle Mamangda Mahutki Director Office so Lonjin Mayauna sit in protest kaya Sangshin Krabagi Makatarakpo ina Tha Sige Tang Kunga Taretagi Kakching Municipal Council so Lonjin Bagaloinana Council Asagi Thabak Thoram Singh Thingjinba Amadi Ward ki Yumthong Singh Dagi Puthorakba Fata Haudi Singh Lokthokpa Lepagi Khongjang su Sangshin Bahaukre Ngasi Aikoi gi Paumina Kakching Kaithel Yauna Kakching gi Mafam Kharada Koina Chalubada Kakching Kaithel asigi mafam kharada Fata Haudi Singh Paishinduna leiriba polam Singh adu patha pumthaba yauruktuna mafam adu fauduna chatpa ngamnaktaba kaya thengnarakhe Kakching gi ward kharadadi makhoi gi yumdagi puthorokliba Fata Haudi Singh aduna yumgi konthongda thangdoktuna thamba huina chingthoktuna chekhaibana chingba kaya su thengnarakhe Oirakliba phiba masiki matangda mioi kayana makhoi gi mot pinarakpada Kakching Municipal Council gi makhada leiriba WDC staff asigi Tha 18 chumna makhoi gi khusumal phanglaktana ngasi faubada leirakpana maram oiraga khongjang asi sangsinbani haina phongdokke Department of Disaster Relief and Assistance BJP Manipur Pradesh na sinduna disaster management ki matangda nomagi oiba awareness program amangase langthabal AC ki manong chana leiba lilong chajing haining makhongda pangthokre awareness program adu hogdopagi thauramda BJP Manipur Pradesh ki President Professor S Tikendra na athoiba mitung BJP langthabal mandal ki President N Joy Kumar na thauramapur loinana RK Somorjit Vice President BJP Manipur Pradesh A Sarda Vice President BJP Manipur Pradesh P Somorjit Secretary BJP Manipur Pradesh Amadi M Basanti Program in Charge Department of Disaster Relief and Assistance BJP Manipur Pradesh na akhanaba mitung sing oina saruk yake Khangabok AC ki manungda leiriba sangai yumpham khulgi oiba Maktab ke jalsa chahi gi mifam ama sangai yumpham part 2 Cherapur Mayai lekai danga se pangthokre thoromadu da sangai yumpham Jila Parishad member gi MD Fazur Rahman Khangabok Jila Parishad member KH Rasmohan MS Sarojini Devi filling station gi proprietor TH Sarojini organizing president Hafiz Aslam secretary Sarukhan amadi sangai yumpham part 2 gi pradhan mistress Ramidana athoiba mitong sing oina sarukyake
Hauka Kiam Sifai Sports Association HKKSA Thobalna Amfa Manipur ge sponsorship makha sinduna numit 15 chupna chatharkiba anirak suba grassroots football development program ngasi loisinkhre Football Development Program loisin bagi thawra maduda thoiba mitunglen oina saru yakiba Wangkhem Assembly Constituency ki MLA Kaisham Megachandrana sports ki kanaba maruoiba wafam kaya thamladuna haikibada asigumlaba grassroots football development program asina angang singda talent skill self confidence discipline amadi moral hengatpada natana physically masa maufana thambada chauna kanaba fangalagani haike Masi loisin kiba grassroots football development program aduda pigliba sanaroi chamabu football gi course ahumna takpi tambiki haire masi loisin bagi numera aduda development program aduda saru yakiba sanaroi singda participation certificate sing yenthokpi loinana football academy tenthagi sanaroi singa grassroots football development program da saru yakiba sanaroi singi marakta football match amaso sanake Chahi taragi mamangdagi afaba thangnaba ising thakpa fangdana leiraklaba sugnu assembly constituency ki manung chanba wangu gram panchayat ki ward number 2 ward number 4 ward number 8 ward number 7 gi miyam lising henbagi afaba thangnaba ising pinabagi damakta chief minister and birena honaduna jal jivan mission JJM scheme gi makhada wangu tampha lairembi chingthakta leiba wangu PICT water supply scheme gi nauna sengwa sagalibagi Chada Marifu Loiselak Pagaloinana Atubada Apabai Sing Fanghanbang Amlagani Hairi Ngasi Kaching District Manong Chana Leiba Wangu Tamfa Lairembi Chingtakta Leiba Wangu PICT's water supply scheme gi Sengwa Sagaliba do Paumi Singaloinana Wangu Plain and Hill Development Society ki Thomi Singaloinana Punna Chatminaduna Yangshin Minaki Kongseta Duda Wangu Plain and Hill Development Society ki Secretary Amom Sapa Maitena Fongdorokpada Kungang asigi miyamna matam sangna thaknaba phaba sing thakpa fangdaduna laki ngasi paliba Manipur lenga ki CM nongchombam pirena mahaki ahanba jingtam kungang khaidana phaba thaknaba sing pinabagi damakta paikhalak liba thabaki manung chana wangu lamdam gi damakta phaba thaknaba sing pinanana ba scheme ase semgatuna thabak oina utpi badagi scheme asigi chada marifu loiselakpada lamdam asigi miyamna CM birenbu thagatpani phongdoki Haukiba January ki tang tara mapaldagi mafam khangdana mangkibadagi thiba khangdana laklaga haukiba January ki tang kunga marida pukri amada sina fangkiba Ribas Khan gi Messi asigi matangda chumba wail puthokpi haina ngase Thawal Moijingda leiba school singi mahiroi singna kholaw lauduna protest tawkre Moijingda leiba New Light Public School Moijing High School amasung New Model English School gi mahiroi singna school gi mamangda parengsana leptuna Ribas ki Messi da Chenaba Singh Dandi Piyu we want justice no peace Rivas ki postmortem report miyamda khanghalu haiba kholaw lauke amarom da Rivas misi asiga mari leinana sem kiba jesina sindu nanga se Moijing Mina Bazar da miyam gi oiba mifam ama supang thoke National Sports University Sariba Lambu Manipur gi Chief Minister na 2016 da Yanaraba Lamni Haina Fongdorokpabu Konsa Khungi Prajana Yaningdaba Fongdorokpaga Loinana National Sports University ki matangda government amadi Konsagi Prajaga Yanaba Puraktriba Phawba ngasi ahing nongyai Manipur Pumba ban tawragani haina Fongdorakle ngasi Image TV ga akhanaba Konsa Khun Joint Action Committee amadi Konsa Khulgi Praja Singa wari sarubada Konsa Khulgi Praja Paiso Tumaina Fongdorakpada Haujik National Sports University Sariba se Konsakulgi Lamni Maramasina Lamgi Chayanaba Lairiba se Loishindriba Fawada Amadi Konsakulgi Prajaga Yanaba Puraktriba Fawada Saba Lepi Yohaina Fongdorakpaga Loinana Mafamasita Sariba National Sports University Bu Taramna Okli Saba Tarabasu Mapu Masakhangna Sabi Yohaina Fongdorakli Amadi Masi Ahing Nongyai Kauriba Banase Paliba Lenga Gasigi Yangsinaba Puraktriba Fawada Yasinaba Puraktriba Fawada Chathakigani Haina Fongdoke Amaromda National Sports University Protection Committee Senjam Chirangna Sindunanga Sinongchil Sports University Asigi Mayada Lairiba
helipad miyam gi oiba mifam ama pangthokre mifam aduda tanakiba warep ki matungina Manipur Sarkar na National Sports University sagatpagi thabak chathariba asida ayet apan piba ngamdanaba matik chaba security force thamduna ngak senbinaba warep laukre karigumba Sarkar na matik chaba security force thamduna ngak senba ngamdrabadi hairokta thokiba wathokta BDF force semduna khunja singna khulai paiduna hairok khul ngak senbagi thabak paikhatnaba sarkarna लौखिब थबक अदुगा चप मानना नेशनल स्पोर्ट्स यूनिवर्सिटी सारिबा सिगे अकोइबदा लेरिबा खुंजासिंगदा खुलाई पाइबा सिक्योरिटी फोर्स अमा सेंगबतुना खुंजासिंगना ngak सेनबगी थबक तौजरगे हाइबा वाफमसु फोंदोके वेटनरी डिपार्टमेंट ना सेंजा थुमजा तौरगा लौगदौरिबा रिक्रूटमेंट प्रोसेस चनबा यारोय हाइना कंगलेपाक कम्युनिस्ट पार्टी केसीपी पीपल्स वार ग्रुप पीडब्ल्यूजे मार्क्सिस्ट सेंटर के Central Media Coordinator की Secretary Comrade Lenin Meite na thadro pa cherol mana hairi cherol sina hai hojik pali balenga wasina senja thumja tawbada transparent oi balenga amane haina laujarabaso tasengna kumna yenglurabade uttagi haibaga pangkhakne haukiba matamda panki balenga singna chalamba machad adudagi songket khena daba machad amada chatuna chauna senja thumja tawri haiba se mayek senglaba kakpa yararoi daba amane hairi Manipur की संगाई रवि मणिपुरी फिल्म अमसुंग थिएटर की आर्टिस्ट सगोल सेम धन मंजूरीना मनुंग मतम चादना लेखिदबदा अपुनबा मणिपुर मतम इशई कांगलोब अमिकी माइकेदगी थमोय सोंगना नुंगाइतबा फोंदोरकले मणिपुरी फिल्म अमदी थिएटर बुमियाम न पामनबा पॉपुलर आर्ट फॉर्म अमा उहेलकपदा अचौबा थौदांग लौरंबी मणिपुर इमागी अचंगबा निंगोल असिना लेखिदबदा मणिपुरी फिल्म अमदी थिएटर की लमदा मेंसिनबा ngamlaroidaba chauba mangjaba ama oheuragane punsina lekhidrabigi imong manunggi lubasina lekhidrabigi imong manunggi awabada su saru yabaga loinana lekhidrabigi thawaina mapugi khuyada ingna chingna leirunaba amiki member punamakna lubasigi ya school janmasthanda leiba head office ta pangthokpa awaba phongdokpagi thoramda minute ama tumina laptuna thaunijaki TV serial खरगी मथक्ता कंप्लेन सिंग फंगबदगी ओवर द टॉप OTT गी गाइडलाइन अथुबदा रिलीज तौरगनी हाइना यूनियन मिनिस्टर ऑफ इंफॉर्मेशन एंड ब्रॉडकास्टिंग प्रकाश जावेदकर नंगसे फोंदोखरे OTT प्लेटफॉर्म सिंगदा उलिबा फिल्म्स अमसोंग सीरियल्स अमदि डिजिटल न्यूज़पेपर सिंग असे प्रेस काउंसिल एक केबल टेलीविजन नेटवर्क रेगुलेशन एक नत्रगना सेंसर बोर्ड के मखादा लेते OTT प्लेटफॉर्म्स ता उलिबा सिंगना इरांग सागतपदा मथौ हापी हाइबा वाफमबु फोंदोके उत्तर प्रदेश के लखनऊ ग्रेटर नोएडा अमसोंग शाहजहानपुर दा FIR अहुम रजिस्टर तौख्रे अदुगा मध्य प्रदेश तना FIR अनि अदुगा बिहार अमदी कर्नाटका दना FIR अममम रजिस्टर तौखे रिपब्लिक डे नुमिता लोमी सिंगना ट्रैक्टर रैली चटपदा हिंसा थोखिबा मफम सेंट्रल दिल्ली की ITO जंक्शन की अकोइबदा गुजरात की फोरेंसिक साइंटिस्ट तरुक की टीम अमना ngase यंगशिनख्रे फोरेंसिक साइंस लैबोरेटरी FSL की टीम अदुना चाही चामरी सुरबा मुगल की मतमदा सारंबा रेड फोर्ट सो यंगशिनगदौरी मफम कयादा लान की सक्तम मानबा कया विजुअल दा उतली नेशनल कैपिटल की VIP जॉन सिंह दगे किलोमीटर खरतमक लापनबा ITO जंक्शन दा थोखिबा हिंसागी थौदो अदुदा लौमी अमा सिखे अदुगा पुलिसना दि मदु एक्सीडेंट थोकपदगी ने हाइके लेखिदबा मियोय अदु रामपुर दगी ने हाइरे दिल्ली पुलिसना केस कुंछागनी पाल पाइस तौख्रे अदुगा मियोय मरिफुगनी थोयसु फागतख्रे थौदो अदुबु थिजिलेबगी मनोंग चन्ना क्राइम ब्रांच ना मोबाइल फोन लिसिंग अमगा चाट्रेट के वीडियो क्लिप अमदि CCTV फुटेज येंगदौरे पुलिस ना जर्नलिस्ट अमसोंग कांग्रेस MP सासी थरूर की मथक्तसु केस फाइल तौख्रे इंग सिंगना सथखिबा लौमी सिंगे प्रोटेस्ट बो लाना उहन्नाबा पंजाबी एक्टर दीप सिंधु बुसु मराल सिके सानबई पाउदा इंडियन सुपर लीग की ngarang sanakhiba humudra ga taruk suba match da North East United FC na Mumbai FC tibu ani amada maiti ba pikre aduga ngasi sanakhiba humudra ga tarit suba match da na Hyderabad FC na Chennai FC bu ani soino da maiti ba pikre ngasi nungthil pung 8 makhai da humudra ga Nepal suba match da na ATK Mohon Bagan ga Kerala Blaster FC ga sanaba haukre aroi bida maroi pau mohna pizari Know Your Sanctuaries and Wetlands Media Campaign ngasi Chief Minister and Birena Lamthakre Intensified Pulse Polio Immunization Program pangthokre
Nat Sankritan Lai Haraubana Chingbagi Numitara Mangani gi workshop Pangtung Nabi Damakta Mihut Khongsan Kre. Luinena Numitara Mangani Chatharakiba Grassroots Football Development Program ngasi loisin kre. Ngasi damakta di emails paudom loisin jari mea momo hanna khurumjari.